ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁ ꯃꯌꯥꯝ ꯑꯃ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯨꯝꯕꯥꯏ ꯌꯥꯎꯅ ꯄꯨꯟꯅ ꯁ꯭ꯇꯦꯠ 19ꯁꯦ ꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯅꯤꯅ ꯍꯥꯏꯔꯛꯂꯤꯕ꯫ ꯃꯁꯤ ꯅꯥꯁꯥ ꯅꯦꯁꯅꯦꯜ ꯑꯦꯔꯣꯅꯣꯇꯤꯛꯁ ꯑꯦꯟड ꯁ꯭ꯄꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ (USGꯅ ꯄ꯭ꯔꯦꯗꯤꯛ ꯇꯧꯔꯛꯄꯅꯤꯀꯣ꯫ ꯃꯣꯏꯅ ꯍꯥꯏꯔꯤ 2.32 ꯐꯤꯠ ꯐꯥꯎꯕ ꯁꯤꯇꯤꯁꯤꯡꯁꯦ ꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒꯅꯤꯅ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯆꯍꯤ 80ꯒꯤ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ 2100ꯒꯤ ꯁꯦꯟꯆꯨꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯂꯛꯀꯅꯤꯅ ꯅꯥꯁꯥꯁꯤꯅ ꯍꯥꯏꯔꯤ꯫ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ IPCCꯒꯤ ꯔꯤꯄꯣꯔꯠ ꯊꯣꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤꯕꯅꯦꯅ ꯍꯥꯏꯅ꯫ IPCC ꯍꯥꯏꯕꯗꯤ ꯏꯟꯇꯔꯒꯣꯚꯔꯟꯃꯦꯟꯇꯦꯜ ꯄꯦꯅꯦꯜ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ, ꯃꯁꯤ ꯀꯟꯇ꯭ꯔꯤ 195ꯅ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯗꯤꯡ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯁꯄꯔꯠꯁ UNꯒꯤ ꯕꯣꯗꯤ ꯑꯃꯅꯤꯀꯣ ꯃꯁꯦ꯫ IPCCꯒꯤ ꯃꯊꯧ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯀꯔꯦꯟ ꯏꯝꯄꯦꯛ ꯑꯦꯟ ꯐ꯭ꯌꯨꯆꯔꯒꯤ ꯔꯤꯛꯁ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯜꯂꯦꯕ ꯃꯥꯅ꯫ IPCCꯅ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯃꯇꯥꯡꯗ ꯌꯦꯡꯁꯜꯂꯛꯏꯁꯦ ꯁꯤꯟꯁ 1988ꯗꯒꯤꯅꯦꯕ꯫ IPCCꯁꯤꯅ ꯑꯦꯚ꯭ꯔꯤ 5 ꯌꯔꯁ ꯅꯠꯇ꯭ꯔꯒ 7 ꯌꯔꯁꯀꯤ ꯃꯇꯨꯡꯗ ꯔꯤꯄꯣꯔꯠꯁꯦ ꯍꯦꯛ ꯄꯕ꯭ꯂꯤꯁ ꯇꯧꯏ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯃꯇꯥꯡꯗ꯫ ꯑꯗꯨꯅ ꯃꯣꯏꯅ ꯍꯟꯗꯛ ꯔꯤꯄꯣꯔꯠ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯄꯗ ꯋꯥꯔꯜ ꯋꯥꯏꯗꯇꯀꯣ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯑꯣꯁꯤꯟ ꯂꯦꯚꯦꯜꯁꯦ ꯍꯦꯟꯒꯠꯂꯛꯄꯒꯤ ꯁꯤꯒꯤꯁꯦ ꯌꯦꯡꯂꯒ ꯃꯣꯏꯅ ꯔꯤꯄꯣꯔꯠꯁꯦ ꯊꯣꯛꯂꯛꯂꯤꯕ꯫ ꯑꯗꯣ ꯁꯤꯒꯤꯁꯦ ꯌꯦꯡꯉꯒ ꯃꯣꯏ ꯔꯤꯄꯣꯔꯠꯁꯦ ꯌꯦꯡꯉꯒꯅꯦꯕ ꯑꯃꯨꯛ ꯅꯥꯁꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯂꯤꯕꯁꯦ꯫ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯟꯆꯨꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯝ ꯈꯔ ꯆꯪꯈ꯭ꯔꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯣꯟꯂꯤ ꯏꯟꯗꯤꯌꯥ ꯈꯛꯇꯪꯒꯤ ꯅꯠꯇꯦꯀꯣ, ꯃꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯍꯥꯏꯔꯤꯕ꯫ ꯆꯩꯅꯥꯒꯤ ꯐꯥꯎꯕ ꯃꯣꯏꯅ 20ꯗꯒꯤ ꯍꯦꯟꯕ ꯁꯤꯇꯤꯁ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯆꯪꯈ꯭ꯔꯅꯤꯅ ꯃꯣꯏꯅ ꯍꯥꯏꯔꯤ꯫ ꯃꯣꯏꯅ ꯅꯥꯁꯥꯅ ꯍꯧꯖꯤꯛ ꯇꯨꯜ ꯁꯦꯝꯃꯒꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ, ꯃꯐꯝ ꯃꯣꯏꯅ ꯄꯣꯏꯟꯠ ꯄꯤꯔꯒ ꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯆꯪꯈꯤꯕ ꯌꯥꯏꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ 80 ꯌꯔꯁꯀꯤ ꯃꯇꯨꯡꯁꯤꯗ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯄꯤꯔꯛꯂꯤꯕ ꯇꯨꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯋꯦꯁꯇꯔꯟ ꯀꯣꯁꯠ ꯑꯗꯒꯤ ꯏꯁꯇꯔꯟ ꯀꯣꯁꯠꯇꯒꯤꯃꯐꯝ ꯃꯌꯥꯝ ꯑꯃ ꯁꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ꯫ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯤꯅ ꯆꯪꯈ꯭ꯔꯅꯤꯅ ꯍꯥꯏꯔꯤ, ꯑꯗꯨꯒ ꯁꯕꯃꯔꯖ ꯑꯣꯏꯈ꯭ꯔꯅꯤ, ꯏꯁꯤꯡ ꯃꯅꯨꯡ ꯆꯪꯈ꯭ꯔꯅꯤꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯃꯌꯥꯝ ꯑꯃꯗꯤꯀꯣ ꯃꯤ ꯐꯥꯎꯕ ꯂꯩꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯔꯤꯕ ꯐ꯭ꯌꯨꯆꯔꯗ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁ ꯆꯦꯟꯅꯩꯒ ꯀꯣꯆꯤꯟꯒꯁꯦ ꯁ꯭ꯄꯦꯁꯤꯐꯤꯀꯦꯂꯤ ꯃꯦꯟꯁꯟ ꯇꯧꯔꯒ ꯅꯥꯁꯥꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯁꯤꯡ ꯃꯅꯨꯡ ꯆꯪꯈ꯭ꯔꯅꯤꯅ꯫ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤꯁꯨ ꯁ꯭ꯇꯦꯠꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯗ꯫ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯀꯔꯥꯆꯤ ꯐꯥꯎꯕ ꯌꯥꯎꯅ ꯀꯔꯥꯆꯤꯗ 60 ꯃꯤꯇꯔ ꯐꯥꯎꯕꯒꯤ ꯆꯥꯡꯒꯤ ꯏꯁꯤꯡ ꯍꯥꯏꯒꯠꯂꯛꯀꯅꯤꯅ ꯍꯥꯏꯔꯤꯕ꯫ ꯀꯔꯥꯆꯤꯁꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯣꯁ ꯄꯣꯄꯨꯂꯦꯇꯦꯠ ꯁꯤꯇꯤꯅꯤꯀꯣ꯫ ꯑꯗꯒꯤ US, ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟꯒꯤꯁꯨ ꯀꯣꯁꯇꯦꯜ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯖꯄꯥꯟꯒꯤ ꯑꯣꯏꯅꯗꯤꯅꯦ ꯃꯈꯣꯏꯒꯤ 10 to 15% ꯑꯦꯔꯤꯌꯥꯁꯦ ꯑꯟꯗꯔ ꯋꯥꯇꯔ ꯑꯣꯏꯈ꯭ꯔꯅꯤꯅ ꯍꯥꯏꯔꯤꯀꯣ ꯃꯣꯏꯅ꯫ ꯑꯗꯨꯒ ꯁꯤꯒꯤ ꯅꯥꯁꯥꯒꯤ ꯇꯨꯜꯁ ꯊꯣꯛꯂꯛꯂꯤꯕꯁꯦ ꯁꯤꯗ ꯂꯣꯏꯕ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏꯕ, ꯍꯥꯏꯕꯗꯤ 2-3 ꯃꯟꯠꯁꯀꯤ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯐꯝ ꯃꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯄꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯂꯤꯁꯦ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ IPCCꯅ ꯊꯣꯛꯂꯛꯄ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯗ ꯍꯥꯏꯕ ꯁꯤꯒꯤ ꯑꯣꯁꯤꯟꯒꯤ ꯋꯥꯇꯔ ꯂꯦꯚꯦꯜꯁꯦ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯄꯒꯤꯅꯦꯅ ꯍꯥꯏꯕꯗꯨꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯣꯁꯤꯟꯒꯤ ꯋꯥꯇꯔꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯏꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯍꯥꯛꯀꯤ ꯃꯦꯖꯔ ꯀꯣꯁꯁꯦ ꯊꯔꯃꯦꯜ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯔꯛꯄꯗꯒꯤꯅꯦꯕ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯁꯤꯟꯁꯦ ꯋꯥꯔꯝ ꯇꯧꯔꯛꯄꯗꯒꯤ, ꯍꯤꯠ ꯇꯧꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯦꯕ ꯁꯤꯁꯤꯡꯁꯦ꯫ ꯍꯥꯏꯕꯗꯤ ꯏꯁꯤꯡꯁꯦ ꯍꯤꯠ ꯄꯤꯔꯛꯑꯀꯥꯟꯗ ꯋꯥꯔꯝ ꯑꯣꯏꯔꯛꯑꯀꯥꯟꯗꯅꯦ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯑꯦꯕꯀꯣ꯫ ꯑꯗꯒꯤ ꯑꯃꯅ ꯒ꯭ꯂꯦꯁꯤꯌꯔꯁ ꯑꯦꯟ ꯑꯥꯏꯁ ꯁꯤꯠꯁꯤꯡꯁꯤꯅ ꯄ꯭ꯂꯥꯅꯦꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯤꯅ ꯁꯥꯒꯠꯂꯛꯄꯒꯤ ꯄꯣꯂꯨꯁꯟ ꯑꯗꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯇꯧꯔꯛꯏꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯒꯠꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯍꯤꯁꯦ ꯂꯥꯡꯊꯣꯔꯛꯑꯒ, ꯑꯗꯨꯅ ꯑꯥꯏꯁꯇꯨꯅ ꯃꯍꯤ ꯑꯣꯜꯂꯛꯑꯒ ꯏꯁꯤꯡ ꯑꯣꯜꯂꯛꯑꯒ ꯑꯃꯨꯛ ꯑꯣꯁꯤꯟꯗ ꯇꯥꯁꯜꯂꯕꯅꯤꯅ ꯑꯗꯨꯅꯁꯨ ꯁꯤꯒꯤ ꯋꯥꯇꯔ ꯂꯦꯚꯦꯜꯁꯦ, ꯑꯣꯁꯤꯟꯒꯤ ꯋꯥꯇꯔ ꯂꯦꯚꯦꯜꯁꯦ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯏꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯃꯥꯡꯒꯤ ꯁꯦꯟꯆꯨꯔꯤꯗꯒꯤ ꯌꯦꯡꯉꯛ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ 7 to 8 inches ꯍꯦꯟꯒꯠꯂꯦꯅ ꯍꯥꯏꯔꯤꯅꯤꯀꯣ ꯑꯣꯁꯤꯟꯒꯤ ꯋꯥꯇꯔ ꯂꯦꯚꯦꯜꯁꯦ꯫ ꯑꯗꯨꯅ ꯁꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯁꯤ ꯌꯦꯡꯉꯨꯔꯒꯗꯤ ꯐ꯭ꯌꯨꯆꯔꯗ ꯅꯥꯁꯥꯅ ꯍꯥꯏꯔꯛꯏꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯤꯗ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕ꯫ Small acts when multiplied by millions of people can transform the world. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯂꯤ ꯑꯣꯏꯅ ꯂꯧꯈꯠꯄ ꯌꯥꯕ ꯁ꯭ꯇꯦꯞꯁ ꯃꯆꯥꯕꯨ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯍꯧꯕ ꯇꯥꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗꯣ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕ ꯌꯥꯔꯤꯅꯦꯕꯀꯣ꯫ ꯑꯐꯕ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯒꯤ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯄꯥꯁꯇ ꯊꯣꯛꯈ꯭ꯔꯤꯕꯁꯦ ꯑꯃꯨꯛꯀ ꯑꯗꯨꯝ ꯊꯣꯛꯍꯟꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯒ ꯂꯧꯈꯠꯄ ꯌꯥꯕ ꯁ꯭ꯇꯦꯞꯁ ꯍꯥꯏꯔꯒꯗꯤ
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯤꯡ ꯃꯥꯡꯍꯟꯕꯤꯗꯕ ꯑꯗꯒꯤ ꯁ꯭ꯃꯣꯜ ꯁ꯭ꯇꯦꯞꯁ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯁꯤꯡꯁꯦ, ꯍꯥꯏꯕꯗꯤ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕ ꯁꯤꯖꯤꯟꯅꯕꯤꯗꯕ, ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯌꯥꯕ ꯄꯣꯠꯆꯩ ꯁꯤꯖꯤꯟꯅꯕꯤꯕ, ꯑꯗꯒꯤ ꯐ꯭ꯌꯨꯆꯔꯗ ꯁꯣꯂꯔ ꯄꯥꯋꯔꯒꯤ ꯑꯣꯏꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯥꯋꯔꯁꯤꯁꯨ ꯋꯦꯁ ꯇꯧꯕꯤꯗꯕ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯀꯥꯟꯗ ꯈꯇꯪ ꯁꯤꯖꯤꯟꯅꯕꯤꯕ꯫ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯑꯦꯅꯔꯖꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏꯁꯦ ꯑꯣꯟꯂꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔꯗꯒꯤ ꯅꯠꯇꯦꯕꯀꯣ, ꯑꯇꯩ ꯀꯟꯇ꯭ꯔꯤ, ꯗꯦꯕꯂꯞ ꯀꯟꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯅꯠꯇꯦꯕ꯫ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯥꯋꯔ ꯁꯨꯡꯉꯤꯁꯦ 72% ꯐꯣꯁꯤꯜ ꯐ꯭ꯌꯨꯜꯗꯒꯤꯅꯦꯕꯀꯣ, ꯀꯣꯜꯗꯒꯤꯅꯦꯕ ꯁꯨꯡꯉꯛꯏꯁꯦ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯥꯋꯔ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠꯇꯗꯤꯀꯣ, ꯍꯥꯏꯕꯗꯤ ꯍꯤꯠ ꯍꯦꯟꯒꯠꯍꯜꯂꯤꯅꯦꯕꯀꯣ, ꯑꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯇ ꯌꯥꯝ ꯆꯥꯎꯅ ꯁꯤꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠꯇ ꯍꯣꯡꯉꯛꯏꯕꯁꯤꯡꯁꯤꯗ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯣꯛꯍꯜꯂꯤꯕꯁꯤꯡꯁꯦ ꯊꯣꯛꯍꯟꯗꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯔꯖꯤꯁꯦ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ, ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯋꯥꯇꯔꯁꯨ ꯋꯦꯁט ꯇꯧꯕꯤꯗꯕ꯫ ꯀꯩꯒꯤꯅꯣꯗ ꯏꯟꯗꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯁꯤꯗ 50%ꯗꯒꯤ ꯇꯥꯅ ꯂꯦꯁ ꯗꯦꯟ 50% ꯈꯛꯇꯅꯦꯕꯀꯣ ꯁꯦꯐꯂꯤ ꯃꯦꯅꯦꯖ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯐꯪꯕ ꯉꯝꯃꯤꯁꯦ ꯏꯟꯗꯤꯌꯥꯁꯤꯗ꯫ ꯑꯗꯨꯒ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐ꯭ꯌꯨꯆꯔꯗ ꯄꯣꯄꯨꯂꯦꯁꯟ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯇꯔꯒꯤ ꯗꯤꯃꯥꯟꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯤꯅ ꯍꯥꯏꯔꯤꯅꯦꯕꯀꯣ꯫ ꯁꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯀꯅꯤꯅ ꯋꯥꯇꯔꯁꯦ 22%ꯗꯒꯤ 32% ꯐꯥꯎꯕ ꯕꯥꯏ 2025ꯗꯒꯤ 2050 ꯐꯥꯎꯕ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯀꯅꯤꯅ ꯍꯥꯏꯔꯤꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯔꯤꯁꯣꯔꯁꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯋꯦꯁ ꯇꯧꯕꯤꯗꯕ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯚ꯭ꯔꯤꯋꯥꯟ꯫ ꯚꯤꯗꯤꯑꯣꯁꯤꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫